Akasban Imphal Moirangthem Ibehaibi na pau pajari ahanbada maruiba pau. Governors Best Entrepreneur Rolling Trophy amadi Amias Outstanding Award yenthokpagi thoram Rajapal Ajay Kumar Bhalana saruk yaduna hojik Hotel Imphal da pangthokli. Manipur State Museum lingkhatkibagi 53 suba kumon thoram ngasi Imphal da leiba Manipur State Museum gi complex da pangthoklagani. Indian Medical Association Manipur State branch na laukthokibagi matung inna ngasi Manipur da leiriba tongan ba hospital sing thabak lepagi khongjang haukhre. Private hospital singi oinadi emergency service di piri amasung tara suba National Ayurveda Day ngasi gawagi All India Institute of Ayurveda da pangthoklagani. Governors Best Entrepreneur Rolling Trophy amadi Amias Outstanding Award yenthokpagi thoram Rajapal Ajay Kumar Bhalana saruk yaduna hojik Hotel Imphal da pangthokli. Thoram asi All Manipur Entrepreneur Association amadi Directorate of Textile Commerce and Industries anina punna sinbani. Thoram asida Chief Secretary Dr. Punit Kumar Goyal amasung Textile Commerce and Industries gi Additional Chief Secretary Anurag Baspaina athoiba mithunglen oina saruk yari. Manipur State Museum lingkhatkibagi 53 suba common thoram ngasi Imphal da leiba Manipur State Museum gi complex da pangthoklagani. Thoram asida Manipur gi Rajapal Ajay Kumar Bhala saruk yagani. Thoram asigi saruk amoina seba parba lising ani kun manga su pangthokani. Manipur State Museum na sahi 53 surak pagaloina na museum asigi thoidok hendopa polom kaya utpagi exhibition amasu pangthokani. Exhibition asi yang hirel sana amadi museum asida leiriba tang oba phangba polom singde yumpham oiraka pangthokadabani. Exhibition asi miyangi yengduna hayeng nungthil phawba chathagani. Thoram asida yang hirel of Chosan Maharaja a living legacy of Manipur heritage haiba lairik amasu Hongani. Nations Pass Address 75 campaign gi manungchana Bexit Bharat Bexit Manipur gi thoram ngasi Imphal East Jilla gi Sawmong Community Hall da pangthoklagani. Saksam Angarwadi amadi Poison 2.0 gi makhada ICDS Project Imphal East na sindona pangthokadoriba thoram asida Rajya gi Social Welfare Vibhag ki Secretary Rawa Singh Khetri Mayum Vibhag asigi Director Ana Arambam amadi Imphal East Jilla gi Deputy Commissioner Dr. Nivedita Lainen Lakpam saruk yagani. Thoram maduda Ekper Makenang gi makhada usara sing thagani hairi. Assam Rifles na sindona Manipur gi tongan ba mai tampham singda Operation Sindur gi matang da punna khangminabagi thoram leptana chathari. Ngarang Tengnopal Jilla gi school singda counter terrorism mission maru ena handakta chathaki Operation Sindur gi matang da Assam Rifles ki miyosingna wa ngangki. Maduda leibak asida kanagadaba servicing piba leadership ki maru oiba amadi discipline gi matang da mairosingda khanganki. Masida sunnatana Bharat Lanmida yaunabagi damak leiriba tongan ba scheme gi matang da su khanganduna makhoi tungi lambi gi matang da wangang ke. Amaramda Nambol gi ambush da laikidraba Assam Rifles ki jawan ani gi mapamda Shillong amadi Raipur da ikai khumnab utkre. Headquarters Directorate General Assam Rifles ki miyang makada Shillong gi Assam Rifle Headquarters da pangthoki ba thoramda Lieutenant General Vikas Lakhera saruk yaki. Ningsing bayai Neba Subetar Gurungi Hakjang Imphal dagi Shillong tamna haukiba nangmaijing namita puraktuna mahaki aroiba mathomangam Happy Valley gi Mukti Damda pangthokibani. Tawdok aduda laikidaba Jawan Ranjit Singh Kasep ki sup mahaki pongnapam lamdam Chhattisgarh gi Jagadalpur da ngarang pangthoki. Raipur da mahaku ikai khumnab utpagi thoram amasu pangthoki maduda Chhattisgarh gi Upamukhyamantri Mantri Vijay Sharma na luchingdana mahaki thawai yaudaba hakjang da leisu katuna ikai khumnab utki. Ranjit ki hakjang su Imphal dagi Raipur tamna haukiba nongmaijing namita pokibani. Thoram maduda Armed Forces ki official singsu saruk yaki tungda mahaki pongnapam lamdam Jagadalpur tamna Indian Air Force ki helicopter da puraba matung aroiba mathau mangam pangthokibani. Indian Medical Association Manipur State Branch na laukthokibagi matung ina ngasi Manipur da leiriba tongan ba hospital sing thabak lepagi khongjang haukhre. Khongjang asida lanai gi amadi sarkar gi hospital yumda yengba lanai gi clinic sing amadi diagnostic center sing yauri. Masida sunatna hauji association asina sinduna lamphel da leiba Indian Medical Association gi mamang da wakat mipam su chathari. Ningsing bayai Teachers and Medical Officers Association na sangsilakpa thabak lepagi khongjang handopagi wafam leitribani. Dr. Phuram Baduda chenaba miyoi phaduna cherak pidriba phawba khongjang hankiroi haibasini. Dr. Phuram Bathawong adubu yaningdaba phongdoktana Dr. Singna thabak lepagi khongjang asigi manungda thenglibasing adudi OPD
emergency routine OT amadi PME servicing hairiba servicing asi rims ki oinadi athingba thamli adum oinamak kasbani Imphal ga pau phaunabada private hospital singi oinadi emergency service ti piri hairi Zairak asida rims ke director na ngarang doctor singda khutha basi tawdana ba haikibada natana doctor singsu thabak haunana ba appeal tawkiba laikre State Health Society amasung All Tangkul Medicos Association na sindana namit humni pangthokadaba mega ice surgical camp ngasidagi Ukul District Hospital da hokre hospital asigi conference hall da pangthokiba hongdokpaki thoramda Hungpongki Baptist Church ki pastor Reverend Joshua Sijimikna athoiba mithunglen oina saruk yakhi Ining thok Chandrakriti gi matamda general phambal phangkhiba general longjam roma singgi ningsing thoram ngasi kaisang thong longjam lerakta general longjam roma sing memorial trust na sinduna pangthokre thoram aduda hanagi mati Eljente Kumar Memorial Trust asigi president longjam Joychandra masung MUC gi vice chancellor professor Paunam Gunindrona athoiba mithunglen oina saruk yaki Tharongi manung chana general longjam roma gi matangda marik chumba wapung kya miyamda pautong ki tabiriba pawasa kasbani Imphal dagi Tara suba National Ayurveda Day ngasi Gawada leba All India Institute of Ayurveda da pangthok lagani masina leibak asigi oiba mahausaga sagonaba ana layengi pathapsing malengi miyamda mayek siangna takli thauramasi kendagi rajamantri ayushki mantraloi pratap rao yadapna hongdokani jahi asigi oina Ayurveda da for people Ayurveda for planet haiba hiramda Ayurveda na ana layeng amadi akoibagi phibam butekta kaidana thamnaba hotnabada lauriba thaudang kayabu sakhangduna thauram asi pangthokpani Tauram asigi saruk ama oina Ayurveda gi lamda singthaningai oiba thabak kaya paikhalakliba miyoisingda National Dhanwantari Ayurveda Awards lising ani kunmanga su yanthokani Tauram asigi manung channa AIIA Gawa Hospital gi Integrated Oncology Unit Blood Storage Unit Hospital Linen Processing Care Unit na chingbasu sangadana miyamda khusinagani Navrati kumai ahoba numita sarkana satliba senba sahi asida Pradhan Mantri Ujwala Yojana ki makhada ahenba LPG connection lakh 15 piragani hairi kumai asigi ahanba numita nupi beneficiary singda yaipa paujel pireduna Pradhan Mantri Narendra Modi na hai sarkar gi khongthang asina nupi singbu harau kumai matam asida nungaihenbata natana nupi singda hena sakti piba haiba wakhalon adusu Mara Jesil Halagani Pawmi Singh Wangang with the Kendagi Petroleum and Natural Gas Mantri Hardip Singh Puri na hai Anoba LPG connection lakun mga asigidamag sarkana lupalising ani hena chading togani mang hai Anoba connection asiga marilay na Ujwalagi imung koti tara lak yankanipan yauragani Mudramato Suba National Film Award Yantopagi Tharum ngasi New Delhi da pangthok lagani Tharum asida Rashtrapati Draupadi Murmu na khangatlaba actor amadi film singda mana mathum sing yanthokani Best Picture film gi mana asi 12 Fail haribe Hindi movie asina phangle makhata na Best Hindi Film Award na Hindi movie Kathal A Jackfruit Mystery na phangle Best Actor gi mana da Jawan film gi damak Shahrukh Khan amadi 12 Fail film gi damak Bikran Masena Phangle Thoram asida saknai da actor director amadi producer Mohanlal da ing nising ani kolonde gi dada sai phalke award su khusinagani Grih Mantri Amit Shah na Startup Conclave mising ani kunmanga Gandhinagar da leiba Mahatma Mandir ngasi hongdoklagani conclave aduda Gujarat ke Mukhya Mantri Bhupendra Patel amadi State Higher and Technical Education Mantri Rushikesh Patel saruk yagani aroibada maroiba pau amo Governors Best Entrepreneur Rolling Trophy amadi Amias Outstanding Award yantokpagi thauram Rajapal Ajoy Kumar Balana saruk yaduna hojik Hotel Imphal da pangthokli Manipur State Museum lingkhatki bagi yakai taruk suba common thoram ngasi Imphal da leiba Manipur State Museum ki complex da pangthok lagani Indian Medical Association Manipur State branch na lakthokki bagi matung inna ngasi Manipur da leiriba tongan ba hospital sing thabak lepagi khongjang hokre private hospital sing gi oinadi emergency service ti piri amasung tara suba National Ayurveda Day ngasi Goa gi All India Institute of Ayurveda da pangthok lagani pawrejare